ꯅꯨꯡꯁꯤꯖꯔꯕ ꯃꯔꯨꯞꯁꯤꯡ ꯑꯩꯅ ꯉꯁꯤ ꯃꯌꯥꯝꯗ ꯎꯠꯆꯒꯦꯅ ꯈꯜꯂꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖ ꯁꯦꯝꯕꯒꯤ ꯃꯇꯥꯡꯗꯅꯤꯀꯣ ꯐꯦꯁꯕꯨꯛ ꯄꯦꯖ ꯁꯦꯝꯕ ꯍꯥꯏꯕꯁꯤ ꯃꯌꯥꯝꯅ ꯂꯣꯏꯅ ꯑꯌꯥꯝꯕꯅꯗꯤ ꯈꯪꯅꯔꯝꯃꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯩ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒ ꯐꯦꯁꯕꯨꯛ ꯍꯥꯏꯕꯁꯤꯗꯤ ꯃꯌꯥꯝꯒꯤ ꯗꯦꯂꯤ ꯔꯨꯇꯤꯟ ꯑꯣꯏꯅ ꯂꯩꯔꯕ ꯑꯗꯨꯒꯨꯝꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯍꯥꯏꯕꯗꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯅꯤ ꯍꯥꯏꯅ ꯑꯩꯅ ꯂꯧꯖꯩꯀꯣ ꯁꯤ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯝꯃꯒꯅꯤ ꯐꯦꯁꯕꯨꯛ ꯄꯦꯖ ꯁꯦꯝꯕ ꯑꯩꯅ ꯉꯔꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯑꯩꯅ ꯎꯠꯆꯈ꯭ꯔꯦ ꯐꯦꯁꯕꯨꯛ ꯄꯦꯖ ꯁꯦꯝꯃꯒ ꯑꯩꯈꯣꯏꯅ ꯃꯣꯅꯤꯇꯥꯏꯖ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯁꯤꯃꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯑꯗꯒꯤ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯃꯣꯅꯤꯇꯥꯏꯖ ꯇꯧꯕꯒꯤꯁꯨ ꯑꯩꯅ ꯍꯥꯏꯐꯦꯠ ꯄꯟꯖꯈ꯭ꯔꯦ ꯑꯗꯨ ꯉꯁꯤꯒꯤꯁꯤꯗꯤ ꯑꯩ ꯐꯦꯁꯕꯨꯛ ꯄꯦꯖ ꯁꯦꯝꯃꯒ ꯃꯗꯨꯗ ꯃꯣꯅꯤꯇꯥꯏꯖ ꯇꯧꯕꯒꯤ ꯋꯥꯐꯝꯗꯣ ꯑꯩ ꯃꯌꯥꯝꯗ ꯎꯠꯆꯒꯦ ꯑꯗꯨꯅ ꯑꯩꯒꯤ ꯃꯤꯡ ꯁꯟꯖꯤꯠ ꯁꯔꯃ ꯑꯗꯨꯒ ꯑꯗꯣꯝꯅ ꯌꯦꯡꯕꯤꯔꯤꯕꯁꯤꯅ ꯌꯦꯡꯁꯤꯟꯁꯤ ꯈꯪꯍꯧꯁꯤ ꯃꯅꯤꯄꯨꯔ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯍꯧꯔꯁꯤ ꯂꯥꯛꯂꯣ ꯑꯍꯥꯟꯕꯗ ꯑꯗꯣꯝ ꯗꯦꯇꯥ ꯀꯅꯦꯛꯁꯟ ꯊꯝꯕꯤꯔꯣꯀꯣ ꯍꯥꯏꯗꯤ ꯋꯥꯏꯐꯥꯏ ꯁꯝꯃꯁꯨ ꯌꯥꯔꯦ ꯑꯗꯒꯤ ꯅꯦꯠ ꯑꯣꯟ ꯇꯧꯔꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯐꯦꯁꯕꯨꯛꯁꯦ ꯆꯪꯁꯤꯟꯕꯤꯔꯣ ꯁꯤ ꯑꯩꯒꯤ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯅꯤꯀꯣ ꯁꯤꯗ ꯂꯩꯔꯤꯕꯁꯦ ꯑꯩꯒꯤ ꯑꯅꯧꯕꯝ ꯁꯟꯖꯤꯠ ꯀꯨꯃꯥꯔ ꯁꯔꯃ ꯍꯥꯏꯗꯅ ꯍꯥꯡꯕ ꯑꯩꯒꯤ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯅꯤ ꯑꯗꯨꯒ ꯃꯊꯪꯗ ꯑꯗꯣꯝꯅ ꯇꯧꯕꯤꯒꯗꯕꯁꯤ ꯁꯤꯒꯤ ꯂꯥꯏꯟ ꯑꯍꯨꯝ ꯂꯩꯔꯤꯕꯁꯤ ꯅꯥꯀꯟꯒꯤ ꯑꯗꯣꯝꯒꯤ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯁꯤꯗ ꯆꯪꯁꯤꯟꯕꯤꯔꯕ ꯃꯇꯨꯡꯗ ꯁꯤꯒꯤ ꯂꯥꯏꯟ ꯑꯍꯨꯝ ꯂꯩꯔꯤꯕꯁꯤꯗ ꯆꯪꯁꯤꯟꯕꯤꯔꯛꯎ ꯆꯪꯁꯤꯟꯕꯤꯔꯒ ꯁꯤꯒꯤ ꯄꯦꯖꯦꯁ ꯍꯥꯏꯅꯁꯨ ꯂꯩꯔꯦ ꯀ꯭ꯔꯤꯌꯦꯠ ꯄꯦꯖ ꯍꯥꯏꯅꯁꯨ ꯂꯩꯔꯦꯀꯣ ꯑꯩꯒꯤ ꯁꯤꯗ ꯑꯅꯤ ꯊꯣꯛꯏꯕꯁꯤ ꯑꯃꯁꯤꯅ ꯑꯩ ꯂꯣꯒꯣꯁꯤ ꯆꯞ ꯃꯥꯟꯅꯔꯦ ꯑꯗꯨꯅꯅꯤ ꯑꯃꯅ ꯑꯩꯒꯤ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯅꯤ ꯑꯃꯅ ꯑꯩꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖꯅꯤ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯁꯤꯗ ꯆꯪꯂꯒꯅ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯁꯤꯗ ꯑꯅꯧꯕꯝ ꯁꯟꯖꯤꯠ ꯀꯨꯃꯥꯔ ꯁꯔꯃ ꯍꯥꯏꯅ ꯂꯩꯔꯦꯀꯣ ꯁꯤꯗ ꯑꯗꯨꯒ ꯄꯦꯖꯇ ꯆꯪꯂꯒꯅ ꯁꯤꯒꯤ ꯌꯦꯡꯁꯤꯟꯁꯤ ꯈꯪꯍꯧꯁꯤ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯑꯩꯒꯤ ꯍꯥꯟꯅꯒꯤꯁꯨ ꯄꯦꯖ ꯑꯃ ꯂꯩꯕꯅꯤ ꯄꯦꯖꯁꯤꯗꯩꯗ ꯑꯩꯅ ꯌꯨꯇ꯭ꯌꯨꯕꯇ ꯀꯔꯤꯒꯨꯝꯕ ꯀꯃꯦꯟꯁꯤꯡ ꯑꯩ ꯍꯟꯕ ꯅꯪꯗ꯭ꯔꯦ ꯈꯜꯂꯁꯤ ꯑꯩꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖꯁꯤꯗ ꯏꯕꯤꯔꯛꯎ ꯑꯌꯥꯝꯕꯅ ꯐꯦꯁꯕꯨꯛ ꯄꯦꯖ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯝ ꯑꯩꯒ ꯁꯥꯒꯣꯟꯅꯗꯅ ꯂꯩꯕ ꯄꯣꯠ ꯑꯣꯏꯕꯅꯤꯅ ꯍꯥꯏꯗꯤ ꯃꯤ ꯑꯌꯥꯝꯕꯒꯤꯁꯨ ꯑꯣꯏꯕꯤꯔꯝꯒꯅꯤ ꯐꯦꯁꯕꯨꯛ ꯍꯥꯏꯁꯤꯗꯤ ꯑꯗꯨꯅ ꯃꯁꯤꯗꯅ ꯑꯌꯥꯝꯕ ꯑꯩꯅ ꯈꯪꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯅ ꯐꯦꯁꯕꯨꯛꯁꯤꯗꯩꯗ ꯌꯥꯔꯤꯃꯈꯩ ꯑꯗꯣꯝꯅ ꯑꯩ ꯀꯃꯦꯟ ꯏꯕꯤꯅꯤꯡꯕ ꯍꯥꯏꯗꯤ ꯀꯔꯤꯒꯨꯝꯕ ꯑꯩꯉꯣꯟꯗ ꯀꯣꯏꯁꯟꯁꯤꯡ ꯑꯗꯒꯤ ꯀꯔꯤꯒꯨꯝꯕ ꯍꯥꯏꯕꯤꯅꯤꯡꯕ ꯋꯥꯐꯝ ꯑꯃꯇꯪ ꯂꯩꯕꯗ ꯌꯥꯔꯤꯃꯈꯩ ꯑꯩꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖꯁꯤꯗ ꯑꯣꯏꯅ ꯍꯪꯕꯤꯔꯛꯎ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯑꯩꯅ ꯊꯝꯖꯔꯤ ꯑꯗꯨ ꯃꯁꯤꯅꯤ ꯑꯩꯒꯤ ꯌꯦꯡꯁꯤꯟꯁꯤ ꯈꯪꯍꯧꯁꯤ ꯃꯅꯤꯄꯨꯔꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖꯅꯤꯀꯣ ꯃꯁꯤ ꯈꯪꯕꯤꯔꯦ ꯁꯨꯃꯥꯏꯅ ꯑꯩ ꯈꯨꯗꯝꯅꯤ ꯑꯩꯅ ꯎꯠꯆꯔꯤꯕꯁꯤ ꯑꯃꯅ ꯑꯩꯒꯤ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟ ꯑꯃꯅ ꯑꯩꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖꯅꯤ ꯑꯗꯣ ꯁꯤ ꯄꯦꯖꯦꯁꯁꯤꯗ ꯆꯪꯉꯁꯨ ꯀ꯭रिꯌꯦꯠ ꯇꯧꯕ ꯌꯥꯏ ꯁꯤꯒꯤ ꯀ꯭रिꯌꯦꯠ ꯄꯦꯖ ꯍꯥꯏꯕꯁꯤꯗ ꯆꯪꯉꯁꯨ ꯌꯥꯏ ꯀꯅꯥꯒꯨꯝꯕꯅ ꯁꯤꯃꯥꯏꯅ ꯁꯤꯒꯤ ꯃꯈꯥꯋꯥꯏꯗ ꯆꯠꯊꯔꯒꯁꯨ ꯂꯩꯔꯝꯒꯅꯤ ꯎꯗ꯭ꯔꯦ ꯈꯜꯂꯁꯦ ꯁꯤꯒꯤ ꯁꯤ ꯃꯣꯔ ꯍꯥꯏꯗ ꯆꯪꯁꯤꯟꯕꯤꯌꯨ ꯑꯃꯨꯛꯀ ꯍꯟꯖꯒꯦꯀꯣ ꯑꯩꯁꯦ ꯁꯤꯒꯤ ꯁꯤ ꯃꯣꯔ ꯍꯥꯏꯁꯦ ꯃꯁꯤꯗ ꯆꯪꯁꯤꯟꯕꯤꯌꯣ ꯁꯤ ꯆꯪꯁꯤꯜꯂꯒ ꯁꯤꯗ ꯌꯥꯎꯔꯛꯀꯅꯤ ꯑꯩꯕꯨꯗꯤ ꯃꯊꯛꯇ ꯂꯩꯈ꯭ꯔꯦꯀꯣ ꯁꯤꯗ ꯀ꯭रिꯌꯦꯠ ꯄꯦꯖ ꯍꯥꯏꯅ ꯁꯤꯁꯤ ꯃꯈꯥꯗ ꯌꯥꯎꯔꯛꯄꯁꯨ ꯌꯥꯎꯕꯅꯤ ꯀꯅꯥꯒꯨꯝꯕꯒꯤ ꯐꯣꯟꯗ ꯑꯗꯨꯅ ꯁꯤꯒꯤ ꯀ꯭रिꯌꯦꯠ ꯄꯦꯖ ꯆꯪꯉꯁꯨ ꯌꯥꯔꯦ ꯁꯤꯒꯤ ꯄꯦꯖꯦꯁ ꯍꯥꯏꯅ ꯄꯤꯔꯤꯁꯨ ꯆꯪꯉꯁꯨ ꯌꯥꯔꯦ ꯑꯗꯨꯅ ꯀ꯭रिꯌꯦꯠ ꯄꯦꯖꯁꯤꯗ ꯆꯪꯁꯤꯟꯕꯤꯔꯣ ꯁꯨꯃꯥꯏꯅ ꯑꯍꯥꯟꯕꯗ ꯁꯤꯒꯤ ꯄꯦꯖꯁꯤꯃꯛ ꯁꯨꯃꯥꯏꯅ ꯊꯣꯛꯀꯅꯤꯀꯣ ꯁꯤꯗ ꯒꯦꯠ ꯁ꯭ꯇꯥꯔꯇꯦꯠꯁꯤꯗ ꯆꯪꯕꯤꯒꯗꯕ ꯒꯦꯠ ꯁ꯭ꯇꯥꯔꯇꯦꯠ ꯍꯥꯏꯕꯁꯤꯗ ꯆꯪꯕꯤꯔꯣ ꯑꯗꯨꯒ ꯁꯤꯗ ꯃꯤꯡ ꯑꯃ ꯄꯤꯕꯤꯔꯣꯕ ꯑꯗꯣꯝꯒꯤ ꯁꯤꯗ ꯑꯩ ꯈꯨꯗꯝ ꯑꯣꯏꯅ ꯃꯌꯥꯝꯗ ꯑꯩ ꯎꯠꯆꯔꯒꯦ ꯃꯤꯡ ꯑꯃ ꯍꯥꯏꯗꯤ ꯑꯩ ꯁꯨꯝ ꯏꯁꯝ ꯁꯝꯅ ꯑꯩꯒꯤ ꯃꯤꯡꯁꯤꯗ ꯑꯩ ꯁꯨꯝ ꯍꯥꯏꯖꯔꯒꯦ ꯁꯟꯖꯤꯠ ꯁꯔꯃ ꯍꯥꯏꯗꯅ ꯗꯟ ꯇꯧꯕꯤꯔꯣ ꯁꯤꯗ ꯅꯦꯛꯁ ꯇꯧꯕꯤꯔꯣ ꯁꯤ ꯍꯧꯖꯤꯛ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ what do you want to do with this page ꯍꯥꯏꯅ ꯁꯤꯒꯤ ꯄꯦꯖꯁꯤꯅ ꯅꯪ ꯀꯔꯤ ꯇꯧꯕ ꯄꯥꯝꯕꯅꯣ ꯍꯥꯏ ꯁꯤꯗꯩꯗ ꯗ꯭ꯔꯥꯏꯕ ꯑꯦꯋꯥꯔꯅꯦꯁ ꯑꯗꯒꯤ ꯒꯦꯠ ꯀꯁꯇꯃꯔꯁ ꯖꯁ ꯐꯣꯔ ꯐꯟ ꯑꯗꯒꯤ ꯒ꯭ꯔꯣ ꯃꯥꯏ ꯑꯣꯗꯤꯌꯦꯟꯁ ꯑꯗꯒꯤ ꯕꯤꯜ ꯑꯦ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯗꯒꯤ ꯄ꯭ꯔꯃꯣꯠ ꯕꯤꯖꯤꯅꯦꯁ ꯑꯗꯒꯤ ꯁꯦꯜ ꯄ꯭ꯔꯗꯛꯁ ꯑꯣꯔ ꯄ꯭ꯔꯣꯚꯥꯏꯠ ꯁꯥꯔꯚꯤꯁꯦꯁ ꯄ꯭ꯔꯃꯣꯠ ꯃꯥꯏ ꯁꯦꯞ ꯑꯣꯔ ꯃꯥꯏ ꯕ꯭ꯔꯥꯟ ꯚꯤꯗꯤꯑꯣꯁ ꯑꯣꯔ ꯏꯚꯦꯟ ꯑꯗꯩ ꯅꯟ ꯑꯣꯐ ꯗꯤꯁ ꯀꯣꯜ ꯍꯥꯏꯅ ꯄꯤꯔꯤꯁꯤꯡꯁꯤꯗ ꯁꯤꯗꯩꯗ ꯀꯔꯤꯒꯤꯗꯃꯛ ꯍꯥꯡꯗꯣꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯗ꯭ꯔꯥꯏꯕ ꯑꯦꯋꯥꯔꯅꯦꯁꯀꯤꯔꯥ ꯑꯗꯒꯤ ꯒꯦꯠ ꯀꯁꯇꯃꯔꯒꯤꯔꯥ ꯑꯗꯒꯤ ꯑꯩ ꯁꯨꯝ ꯅꯨꯡꯉꯥꯏꯖꯕꯒꯤ ꯏꯁꯥ ꯅꯨꯡꯉꯥꯏꯖꯕꯒꯤꯔꯥ ꯑꯗꯒꯤ ꯑꯣꯗꯤꯌꯦꯟꯁ ꯐꯥꯅꯅꯕꯒꯤꯔꯥ ꯍꯥꯏꯗꯤ ꯑꯣꯗꯤꯌꯦꯟꯁ ꯌꯥꯝꯈꯠꯍꯟꯅꯕ ꯑꯗꯒꯤ ꯁꯤꯗꯩꯗ ꯑꯩ ꯏꯁꯥꯃꯛ ꯑꯩ ꯏꯁꯥꯃꯛꯁꯤ ꯃꯌꯥꯝꯗ ꯁꯨꯝ ꯎꯠꯊꯣꯛꯆꯅꯕ ꯑꯗꯒꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯡ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯩꯅ ꯎꯠꯆꯅꯕꯅꯤ ꯍꯥꯏꯗꯤ ꯑꯩꯗꯤ ꯁꯤꯗ ꯅꯝꯖꯔꯒꯦꯀꯣ ꯃꯌꯥꯝ ꯑꯩ ꯁꯤꯗ ꯃꯌꯥꯝꯅ ꯁꯤꯗ ꯄꯥꯝꯕꯤꯕ ꯑꯝꯇ ꯈꯟꯕꯤꯌꯨ ꯑꯗꯩ ꯃꯊꯛꯀꯤꯁꯤꯡꯁꯤꯗ ꯑꯝꯇ ꯌꯥꯎꯗꯦ ꯍꯥꯏꯔꯁꯨ ꯅꯟ ꯑꯣꯐ ꯗꯤꯁ ꯒꯣꯜ ꯍꯥꯏꯔꯁꯨ ꯌꯥꯏ ꯁꯤꯗꯩꯗ ꯁꯤꯗ ꯇꯤꯛ ꯇꯧꯖꯔꯦ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯗ ꯅꯦꯛꯁ ꯆꯪꯕꯤꯔꯣ ꯑꯗꯨꯒ ꯁꯤꯗꯩꯗ ꯀꯦꯇꯦꯒꯣꯔꯤꯁꯤꯅꯤꯀꯣ ꯌꯥꯔꯤꯃꯈꯩ ꯃꯥꯒꯤ ꯃꯁꯥꯒꯤ ꯑꯣꯏꯕ ꯀꯦꯇꯦꯒꯣꯔꯤ ꯑꯃꯃꯝ ꯊꯝꯕꯤꯌꯨ ꯀꯔꯝꯕ ꯀꯦꯇꯦꯒꯣꯔꯤꯗꯅꯣ ꯍꯥꯏꯕꯗꯨ ꯀꯦꯇꯦꯒꯣꯔꯤꯁꯤꯗ ꯑꯩꯅ ꯐꯖꯅ ꯍꯦꯛ ꯑꯗꯨꯒꯤ ꯐꯤꯜꯗꯨꯗ ꯐꯖꯅ ꯏꯜꯂꯤꯃꯈꯩ ꯃꯌꯥꯝꯅ ꯑꯗꯣꯝꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖꯇꯨ ꯃꯌꯥꯝꯅ ꯂꯥꯏꯛ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯁꯨ ꯈꯪꯕꯤꯔꯣ ꯑꯗꯨꯅ ꯁꯤꯗ ꯂꯩꯔꯦꯀꯣ ꯃꯁꯥꯅ ꯀꯦꯇꯦꯒꯣꯔꯤꯁꯤ ꯆꯨꯁ ꯇꯧꯅꯅꯕ ꯃꯁꯥꯅꯀꯣ ꯂꯩꯖꯔꯦ ꯁꯤꯗ ꯏꯁꯥꯅ ꯑꯄꯥꯝꯕ ꯑꯃ ꯈꯟꯕꯤꯕ ꯌꯥꯏ ꯁꯤꯗ ꯂꯩꯔꯤꯁꯤꯡꯁꯤꯁꯨ ꯄꯥꯔꯁꯣꯅꯦꯜ ꯕ꯭ꯂꯣꯛ ꯑꯅ ꯂꯩꯔꯤꯁꯤꯁꯨ ꯁꯨꯝ ꯆꯪꯉꯁꯨ ꯌꯥꯏ ꯁꯤ ꯑꯄꯥꯝꯕ ꯃꯈꯟꯒꯤ ꯑꯗꯣ ꯁꯤꯗ ꯄꯤꯔꯒ
सी करीगिनो है अमतंग खांगदोक्पीबा अदर्स तो पीपल तो आई फरे पीपल द खल्लगे जो म्यूजिक कीरा फिल्म गिरा अदगी इवेंट सोर्सेस कीरा ब्रांड एंड प्रोडक्ट एंड लेरे अदगी बुक्स एंड मैगजीन है लेरिसिंगसिदा आई सासी पीपल ने खलसी पीपल सिदा सो पीपल खल्लगा सेलेक्ट एक कैटेगरी सब कैटेगरी है ना मुक थोलकिनी अब असिदैजा तो ब्लॉगर रा शिप ला कोच रा कॉमेडियन ला डांसर रा अदगी एंटरप्रेन्योर रा अदगी फैशन मॉडल ला अदगी फिल्म कैरेक्टर फिल्म डायरेक्टर फिटनेस मॉडल गेमिंग वीडियो क्रिएटर अदगी गवर्नमेंट ऑफिशियल अदगी जर्नलिस्ट अदगी मोटिवेशनल स्पीकर अदगी म्यूजिशियन अदगी लेरिसिंगसी सिदगी करम्बा आई सी करम्बनो आई सान अमतंग खंगदोक तारे वीडियो क्रिएटर खनगेसु यारे सम समना आई सी ब्लॉगर अमा ओइनाको अदगी एक्टर आर्टिस्ट पीसिंगस्तसु ब्लॉगर सिम खनलसु यारे हाइदी आई सुमाना ब्लॉग सेमबनिना अदुगा अदोमना सुम वीडियो सेमबगी ओरसु वीडियो क्रिएटर हासु यारे अदगी राइटर खनबिरो अदु आई सी फरे सी ब्लॉगर सिदा खनलगे अब सुमाना सुमाना खनब लोयर का सी नेक्स्ट तौबिरो को यारे आई सी पीपल ने ब्लॉगर ने आईगी कैटेगरी सी मसी खंगबिरेको मैमना अदु नेक्स्ट तौबिरो सुमाना ngaktang मागी लोडिंग सि लौगनी को ngaktang दि अदुगा हुजिक लेरे एट योर वेबसाइट हापचिन बियो है अदु वेबसाइट लेरगा दे दोंगी वेबसाइट लेरगा दि सिदा हापियो को लेत्रगा दि सि स्किप तौ थोक पियाय कान थोक बियाय केसु काइदि सि नेक्स्ट चटपिरो सिदा स्किप त नमसु यारे नेक्स्ट चलसु यारे अदु चटपिरो अदुगा सिदैदा दोंगी फोटो हापकदम फोटो सी सिना कवर फोटो नि को सिना दोंगी लोगो अमा थोइ प्रोफाइल पिक्चर है तारे सिदैदा एट ए प्रोफाइल पिक्चर सी नंबिरो अदोंगी कनो दि यावबा बि फोटो अमे हेक खुदम मोइना सुम अमे हेक खनबे यारे को मैमना येंबिरो आई सोंगी फोटो सिने खलसी सी टिक तौरेको डन तौबिरो यारे सी फोटो सी सुमाना खलगा सिदा सेव तौबिरो तो सुमाना लेरे हुजि अपलोडिंग तौरिको अपलोडिंग आना ngaktang अपलोड तौरगा लेनि ngaina यारे हुजि लोइरे चेंज फोटो सी सिंदोकनिंगसु याय अमा सिलसु अदुगा मथंग नेक्स्ट अमुक चटपिरोको नेक्स्ट ना मथंगी सी कोवर सिगी आइदि कोवर फोटो कौइको सिगी अमुक सी करम बनो सी सुम चंगसिलसु यारेको सी चंगसिलगा आई सी अमा हेक सिदगी कोवर दि कोना सेमजौको कोनम अदोमना सेमबि बियाय आइदि कोवर सी मवोंग ताबा अदोमगी पेज की ममिंगा चोंथोक्तन लैबा अदुगुम्बा खनबिगेसु यारे अदुगा कोना सेमगे हारगना आई कोना फजन सेमगे यारे सी स्किप तौथोकपियाय सी स्किप त नंबिरगा कान थोकरसु याय तो सी कोवर फोटो याउद्रेको सी कोवर फोटो से आईगी प्रोफाइल फोटो दी यावरे सिदा अदगी एड बटन आसिना सिदा चंगबिरगा अदोमगी यूट्यूब चैनल गा लेरगना अदुगी वीडियो अमा सिदा हापचिन बियाय अदगी कॉल हापचिन बियाय कनागुमना अदोमदा कॉल तौरके हारगसो तो कॉल नाउ सी चंगसिलगा सिदा न चंगगा अदोमना नंबर अमा मेंशन बिबा सिदा अदुगी नंबर दु मेंशन मतमदा सिगी हारिबो मफम सिदैदा सिगी बटन ना सिगो एट ए बटन ना थोइबसि सी मफम सिदैदा चोंथो लेनि अदा मीना क्लिक तौरकमदा अदोमदा कोन सुम चटकनी अदुगा हुजिक येंबिरो सिगी तो माना टिक मार्क तौरीदना हाइदि तौगदब थबक सी मरी मनुंगदा अमदी ओके तारे हारिबनि अदा एट ए प्रोफाइल पिक्चर दि हापगा लेखरे को सिदा प्रोफाइल पिक्चर सिसु सिंदोके या अदगी मथंगदा तौगदब से एट ए कोवर फोटो सी तुसिदा चंगा एडिट चंगा आई ngasa हाइबदो आइना याई कोना हापियो हाइबदो सी एडिट सिदा चंगबिरगा सिगी एडिट कोवर एरिया हाइब सी चंगबिरगा अदोमना पामा मखनगी सुम फोटो सिंग खनबे यागनी को सिगी एडिट सिदा चंगबिरो अदुगा तो सिगी पेज फोटो हाइब सिदगी नतबा सोंगी कैमरा रोल हाइद चंगबिरो तो सिदा फोटो सुम खनबे यागनी सुमाना हापिरो पामा मखनगी कोवर फोटो अमा हापिरो यारे अदुगिदी आई सुम मायामदा सुम खुदम मोइना सुम उच्चबनी अदुगा सिदैदा तौगदब थबक याम लैरिको मसिसिंगजी मथंग सिना करी अदगी अनि सुबा तौरगा अहुम सुबदा करी तौगनी इनवाइट फ्रेंड्स टू लाइक योर पेज हैना हाइदि इनवाइट तौबतु फ्रेंड्स सिंगदा इनवाइट चंगागा अदोमगी फ्रेंड्स सिंग कना अदनो सि इनवाइट तौथोकपिबा सिनी अदगी मरी सु तौदुसि पब्लिश योर फर्स्ट पोस्ट अदोमगी अहानबा करिनो पोस्ट वीडियो वगैरह फोटो वगैरह अमा हेक पोस्ट अदोम सी पोस्ट तौबे यारे वीडियो पोस्ट तौदोरिब्रा अदगी फोटो पोस्ट तौदोरिब्रा अदोमगी अपाम तु सी वीडियो पोस्ट तौगेरा कैमरा ना खुदकता नमगा लाइव तौगेरा अदगी क्रिएट जॉब मेसेज थागेरा लोइना सिदा यारनिको अदोमगी अपाम फोटो थागेरा वीडियो थागेरा अदोमगी अपाम सिदा तौबे यारे और हाइरिबा स्टेप मरी सी चंगे हानबे हांगबगी
ꯑꯗꯨꯅ ꯁꯤꯁꯤꯡꯁꯤ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯔꯥꯏꯠ ꯁꯝꯊꯤꯡ ꯍꯥꯏꯕꯁꯤꯗ ꯀꯔꯤ ꯀꯔꯤꯅꯣ ꯏꯕꯤꯕ ꯑꯗꯒꯤ ꯑꯗꯣ ꯁ꯭ꯇꯣꯔꯤ ꯀ꯭ꯔꯤꯌꯦꯠ ꯁ꯭ꯇꯣꯔꯤ ꯍꯥꯏꯁꯤꯗ ꯑꯗꯣꯝꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃꯒ ꯋꯥ ꯉꯥꯡꯉꯒ ꯁꯦꯝꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯐꯦꯁꯕꯨꯛ ꯄꯦꯖꯁꯤ ꯁꯦꯝꯕꯤꯔꯅꯤ ꯑꯗꯨꯒ ꯁꯤꯗꯒꯤ ꯍꯌꯦꯡ ꯑꯗꯣꯝꯅ ꯐꯖꯕ ꯀꯟꯇꯦꯟ ꯍꯥꯞꯆꯟꯗꯅ ꯃꯌꯥꯝꯅ ꯄꯥꯝꯅꯅꯕ ꯃꯑꯣꯡꯗ ꯇꯧꯔꯒꯗꯤ ꯃꯌꯥꯝꯒꯤ ꯂꯥꯏꯛꯁꯦ ꯑꯗꯨꯝ ꯌꯥꯝꯈꯠꯂꯛꯀꯅꯤ 10,000 ꯂꯥꯏꯛ ꯂꯥꯛꯑꯕ ꯃꯇꯝꯗ ꯑꯗꯣꯝꯅ ꯀꯔꯤ ꯇꯧꯕꯤꯒꯅꯤ ꯍꯥꯏꯕꯗ ꯃꯣꯅꯤꯇꯥꯏꯖꯀꯤꯗꯃꯛ ꯑꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯏꯌꯦ ꯐꯦꯁꯕꯨꯛꯀꯤ ꯂꯩꯔꯤꯕ ꯀꯝꯄꯅꯤꯁꯤꯗ ꯍꯥꯏꯇꯥꯔꯦ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯃꯥꯒꯤ ꯄꯦꯖ ꯑꯁꯤ ꯑꯩꯈꯣꯏꯅ ꯂꯧꯁꯤꯟꯕ ꯃꯇꯤꯛ ꯆꯥꯕ꯭ꯔꯥ ꯍꯥꯏꯅ ꯆꯦꯛ ꯇꯧꯕꯤꯒꯅꯤ ꯃꯨꯟꯅ ꯃꯇꯝꯗꯨꯗ ꯀꯣꯄꯤꯔꯥꯏꯠ ꯁ꯭ꯇ꯭ꯔꯥꯏꯛ ꯀꯣꯄꯤꯔꯥꯏꯠ ꯀ꯭ꯂꯦꯝ ꯃꯣꯏꯁꯨ ꯌꯨꯇꯨꯕꯀ ꯃꯥꯟꯅꯅ ꯂꯩ ꯍꯥꯏ ꯃꯤꯉꯣꯟꯗꯒꯤ ꯚꯤꯗꯤꯑꯣ ꯀꯔꯥ ꯍꯦꯟꯅꯁꯨ ꯂꯧꯁꯤꯟꯕꯤꯔꯨꯅꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯅꯦꯠꯇꯒꯤ ꯀꯩꯗꯒꯤ ꯚꯤꯗꯤꯑꯣ ꯄꯪꯂꯧ ꯂꯧꯔꯒ ꯊꯥꯒꯠꯂꯨꯔꯒꯗꯤ ꯍꯌꯦꯡ ꯀꯣꯄꯤꯔꯥꯏꯠ ꯁ꯭ꯇ꯭ꯔꯥꯏꯛ ꯂꯩꯔꯒꯗꯤ ꯑꯃꯨꯛ ꯍꯥꯏꯔꯤꯕ ꯃꯣꯅꯤꯇꯥꯏꯖꯦꯁꯟꯒꯤ ꯊꯥꯒꯠꯂꯤꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯍꯥꯏꯗꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯤꯗꯨ ꯈꯠꯇꯣꯔꯛꯄꯁꯨ ꯌꯥꯏ ꯃꯥꯒꯤ ꯄꯤꯔꯤꯕ ꯀ꯭ꯔꯥꯏꯇꯦꯔꯤꯌꯥꯗꯨ ꯁꯨꯗꯅ ꯃꯥꯒꯤ ꯊ꯭ꯔꯦꯁꯍꯣꯜꯗꯨ ꯁꯨꯗꯅ ꯍꯥꯏꯔꯤꯕ ꯃꯣꯅꯤꯇꯥꯏꯖ ꯇꯧꯕꯒꯤ ꯑꯌꯥꯕꯗꯨ ꯌꯧꯔꯕ ꯃꯇꯝꯗ ꯃꯣꯅꯤꯇꯥꯏꯖ ꯇꯧꯕꯒꯤ ꯅꯤꯌꯣꯝꯗꯨꯁꯨ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯅ ꯃꯗꯨ ꯑꯄ꯭ꯂꯥꯏ ꯇꯧꯒꯅꯤ ꯀꯔꯝꯕ ꯐꯣꯝ ꯃꯦꯟꯁꯤꯟꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕꯗꯨ ꯃꯣꯏꯒꯤ ꯑꯣꯏꯅ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠꯇ ꯐꯣꯝꯗꯨ ꯄꯤꯊꯣꯛꯑꯒ ꯂꯩ ꯑꯗꯨꯒꯤ ꯐꯣꯝꯗꯨ ꯃꯦꯟꯁꯤꯟꯕꯤꯔꯒ ꯑꯗꯣꯝꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖꯁꯤ ꯃꯣꯅꯤꯇꯥꯏꯖ ꯇꯧꯕ ꯌꯥꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯑꯩꯅ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯃꯁꯤꯅꯤ ꯑꯩꯅ ꯉꯁꯤ ꯃꯌꯥꯝꯗ ꯊꯝꯖꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯑꯗꯨꯅ ꯉꯁꯤ ꯑꯩꯅ ꯄꯤꯖꯔꯤꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯅ ꯑꯗꯣꯝꯗ ꯀꯥꯟꯅꯩ ꯈꯟꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ ꯑꯃꯗꯤ ꯍꯥꯏꯕꯤꯅꯤꯡꯕ ꯋꯥꯐꯝꯁꯤꯡ ꯂꯩꯕꯗ ꯀꯃꯦꯟ ꯕꯣꯛꯁꯇ ꯏꯕꯤꯔꯛꯎ ꯃꯔꯨꯑꯣꯏꯅ ꯑꯩꯒꯤꯁꯤ ꯀꯃꯦꯟꯗꯁꯨ ꯏꯕꯤꯌꯨ ꯌꯨꯇꯨꯕꯀꯤ ꯑꯗꯨꯒ ꯍꯪꯕꯤꯅꯤꯡꯕ ꯋꯥꯍꯪꯁꯤꯡ ꯂꯩꯔꯒꯗꯤ ꯑꯩꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖꯁꯤꯗ ꯍꯪꯕꯤꯔꯛꯎ ꯑꯩꯅ ꯌꯥꯔꯤꯃꯈꯩ ꯊꯨꯅ ꯄꯥꯎꯈꯨꯝ ꯄꯤꯅꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯕꯗ ꯂꯥꯟꯈꯤꯕ ꯆꯤꯊꯍꯧꯕ ꯑꯃꯗꯤ ꯍꯦꯟꯖꯤꯟꯅ ꯍꯥꯏꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ ꯑꯗꯨꯒ ꯆꯥꯡ ꯅꯥꯏꯅ ꯇꯦꯛ ꯚꯤꯗꯤꯑꯣꯁꯤꯡ ꯌꯦꯡꯅꯕꯒꯤꯗꯃꯛ ꯑꯩꯒꯤ ꯌꯦꯡꯁꯤꯟꯁꯤ ꯈꯪꯍꯧꯁꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯆꯦꯅꯦꯜꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯒ ꯂꯣꯏꯅꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯊꯦꯡꯛ ꯌꯨ ꯑꯣꯜ